Image of the Ming Tabiri Basumbu Yunam Anuradha Devine Kono Krumzari. Hausi Marui Bapalda. Si Minister and Birenangasi Zenumsta Sangatpa 10 KL capacity ke cryogenic liquid medical oxygen plant Sangakre. Kidney transplant patients in the Oiba COVID vaccination program MP Leshan Basana Zawanangasi Hodokre. Community Health Center Kaksingi Award Apasangi Matanga Health Center Asagi CMO na Mohong Kathamlatli. Doinana Cyclone Yasna Solaba Mopam Sangi Kudaki Oiba Selgi Mating Lupa Kro Lisingama Prime Minister Narendra Modi na Lautokre. Housing Mapung Oiba Pau Pisa Dringaki Mawainana COVID-19 Laisad Asigi Aniswa Webasi Aikoi Kudingna Laitopotarushi Laina Laisad Asin Alamda Masida Sumaman Yamlaba Miokiagi Pusi Mangan Krabani Laina Laisad Asidi King Altonaba Aikoi Kudingna Lengak Amadi Akanga Hina Pidibasana Kalonsan Induna Laisad Asibu Maitiba Pidesi Kawigano Yum Dagi Yaribamakai Chatok Taba Chatok Patarabaso Face Marks Seasonable Social Distancing Akpa Miam Tinba Topiba Kusa hand sanitizer natraga sapona sengna toina hamba loinana COVID-19 vaccination soidana tawthokpa wigano hausa pausanoni pizari ngasi Chief Minister Nongthomam Biren Sangana Zenems complex ta 10 KL capacity ge cryogenic liquid medical oxygen plant ama sangakre taromaduga mari leinana Chief Minister na phondokibada hausa ge state asida COVID lighted asina angang singda su sanduragliba asigi yenglaga Masagi Chahi Taramanga Paugi Manunda COVID positive Oidaba Angang Singe Akanaba Pamu Marifu Laiba COVID Hospital Ama Atuba Matangi Manunda Hangdolagani. Darkaro Batabak Sing Paikatpa Hore Zenens Hospital Ngasinauna Hangduk Liba Cryogenic Liquid Medical Oxygen Plan Asi Akangaba Matangi Manunda Hangdopangamba Asi Achawa Maipakpa Mani. Oxygen planners in a COVID lighted asi Tingnabada oxygen ge awatpa asi Yamna Sauna Mensin Mangam Lagani, Hausi Surasan Pudasu, PHA oxygen plant Amasu Matotoba Hore, Atuba Matamda PSA oxygen plant Amasu Sangaragani, Luinana Tongan Tongan Basingi district Singdasu oxygen plant asi Hangdung Navagetabak Satari. Atubada Luishinduna Hangdola Lagani, Infal is the 20 KL capacity ge. Cryogenic liquid medical oxygen plant amaso hangdoktuna matau tauri haiba wapamsu Chief Minister na phongdoki housing status da oxygen cylinder lising mari amasung oxygen concentrator lising ama leire athuba matamgi manungda Zenems Hospital da ventilator yawa phamong humbudra leiba ICU ge anuba block amaso hangdoklagani haiba asi leirabadi COVID lighted asi thengnabada kharamakhai sabaragani State Sida COVID lighted asi Tengnabada Darkar Oibasing Center Gi Lusing Basinga Paul Leptana Paunari Pangbaya Mating Supangli lighted asi Tengnabada Darkar Oiba Chanakangun Sing Miam Nanganga Sapinaba Apil Tauraduna Doctor Nurse Paramedical Staff Sing Police Amadi Frontline Warrior Singna Lauri Batauda Miam Na Ikai Kunasi Tungda Si Minister na Pradhan Mantri Bharatiya Jana Osati Kendra su hangdokladuna high quality generic medical makant chatruk amasung surgical ga mari lenaba product chamaga yankhai mari miyamna hongba momandal lebi yaragani haiki Thoromaduda Manipur Legislative Assembly ke Deputy Speaker ke Robindro Lok Sabha ke MP Dr. R.K. Ranson Rajya Sabha ke MP Leshan Basana Zauba Advisor to CM Health Dr. S. Ranjan MLA Soshindro MLA Rameshwar amasung Halke Principal Secretary B. Bumlun Mangsu Sarugaki. Chief Minister and Birena Haikre status Sigi Mapang Kudi Makta COVID-19 ge mass testing atubada tawa horagani wabhamase ngaranumidang Chief Minister ge Secretariat video conferencing ge Kudangda status da COVID positive oibadage home isolation tawriba patient singa unaduna wari sanabada Chief Minister na lauthokibani Interaction asi tharaga hapta amagi manungda ahumlak subani Interaction program aduda Tribal Affairs and Health Minister Bumzagen Walte Kav and PD Minister T.S. Setabarta MP Maharaja Chanazauba Advisor to CM Health Dr. S. Ranjan MLA Singh Ginsang Ho Ngamthang Haukep Amadi L. Susindrosu Sarugaki Same Minister na phongdokibada Laina Laishata asi 9 Nade Haibadu Nganna Khandokpa Amade Han Nganna Hidak Chahobana
कोविड अथुबदा लाक्सिनबा मरुइबा मचांगने स्टेटस इदलेबा डिस्ट्रिक्ट सिंगदा रेड किट लिसिंग यांखै यंथोक्रे मकाताना किट लाख अमसु थरंगनबा ऑर्डर तखै हाइखि माना मकाता किबदा हौजिक कोविड लांथेंगनबदा सिजनरिबा हेल्थ इंफ्रास्ट्रक्चर सिंग असि नौना संग सागत पंगाक्तने लेंगांगना होनेरिबसिंग असिदा करिगुम्बा कांदा मियामना पेंदबा यावगनी अदुबो लेंगाक असिना मिपुं खुदिमकि पुंसी कलौनबा होनबा याबा मखै होनरी अमदी मियामबु पलनबगिदमुता सेवा तौरी तंजासिदा मियामनसु अतोपा तमेंगलोंगदगे पेशेंट अमना हारपगी मतुंगिना चीफ मिनिस्टरना मरी लेनबा ऑफिशियल संग डिस्ट्रिक्ट असिदा चांगनाइना मई फंगनबगे मतंगदा फंगनगनी हाइनसु थाजब पिखि वीडियो कॉन्फ्रेंसिंग की खुतांगदा पांगथोकिबा इंटरेक्शन प्रोग्राम अदुदा सरुयाखिबा तोंगान तोंगाबा पेशेंट सिंगनसु मखोइगे पेंदबा फोंदोपगा लोइनना वहंग क्या सुथंखि हौजी कक्सिंगदा कगी कैरोय लेकाय बन आइगी लेकाय सिमक्ति संगरांग होय अंकल सिंग अमसी अदो दुम एक मी मगैजी टेस्ट तौनदबा इतसा अदो यादी मास ओइना तंग अखोय प्रजा मगैजे टेस्ट तौबा यानबा मरम तंग खोयगी लेगासिना सिंबिरगदी नुंगाइजगनी सरा सिंबियो हाइजगेना डॉक्टर मिफमदुदा सरुक याखिबसिंगना चीफ मिनिस्टर नमखोइगे अवाबा नुंगाइतबा पेंदबसिंग ताबीबगिदमक्ता थगतपा फोंदोपका लोइनना लेंगांगना लौरिबा थौदांग असिदसु अपेनबा पोहनखि पॉजिटिव ओइरे यारे पॉजिटिव टू ओइरे ओइदना बहनबनी ओइरे अदु 14 days 15 days क्योर तो बंगाबे बट अच्छे ना यार पसे कोइ दसु याम हट तोगे अदु अच्छे ना यार योगी मरमदि हुजि जेंदना हाइगिबा दुमंगेबा टेस्ट तौ गन युम द दुम नारग लेरकांदा लास्ट वार द पॉपी बने अदुना मदुकि दु वैक्सीनेशन मास वैक्सीनेशन तौनबुइ दमता ngarang खत्तदा आई ऑर्डर कॉपी दो हुजिकमक्ति ऑफ हैंड लेदे ngarang खत्तदा कोइ 50,000 किट्स टेस्टिंग किट्स अखोइ डिस्ट्रिक्ट खुदिमक्ता लोइने यंथोखरे अनदर लाख्स अमसु लाए अदुसु यंथोखने हुजिक फावदा कोइ 6 लाख सि मयादा कोइ टेस्ट तौरे ले मौलि बसिंग जे हुजि अखोइ वार्ड 14 द जगह जगह खुदिमक्ता ngasi मक्ता दुसु अखोइ WhatsApp ग्रुप सेमगा लै स्टेट जगह में हम टेस्टिंग हम तौरी ngarang मक्ता दाइ नोजि आई रिपीट अगेन 50,000 टेस्टिंग किट्स ngarang कोइ लोइना डिस्ट्रिक्ट से यंथोगा तौरी मखा तान नंगना हाइरिबा माइना वाइडली युम खुदिंगी जिंगनबा ले मफम खुदिंदा कोइ मसि टेस्ट थोपदो दरकार लैरे कोइ सुंसोय सोइदुना मदु थबा हौरे हेना कन्ना सफगे लमलाई न्यू अपर प्राइमरी स्कूल असगे लोइसनद्रबा बिल्डिंग अथवा मतमदा लोइसनबिदुना मपुंग भाबा कम्युनिटी होम आइसोलेशन सेंटर अमा मफम सिदा ओहेनबा होनबदा मरी लेनबा ऑथोरिटी न मियंग संबियो हाइना लमलाई स्टूडेंट्स आइडियल क्लब के प्रेसिडेंट पीएस खोगेना फोंदोरकले माना हाई न्यू अपर प्राइमरी स्कूल दा हांगलेबा कम्युनिटी होम आइसोलेशन सेंटर असि फमुंग तरुक्तगे हेना थाफम लेते मालिंगी ओइना हौजिक फावबदा कोरोना वायरस ना मियोय करोड़ 13 लाख मरफु मापन लिसिंग यांखै निपानगा अमना हनख्रे एक्टिव केस ना करोड़ मंगा लाख मरफुदरा हुमदोय लिसिंग हुमबुदरा मापनगा 38 ओइरी नाबदगे फगलखिबना करोड़ 13 लाख हुमफु लिसिंग हुमफुनी पानगा कुंथ्रा मापने लैकिदबना लाख कुंथ्रा मापन लिसिंग 13 चमापनगा निफुमंगाने हौजिक फावबदा वायरस असिना क्वाइदगी चेथिंग नंगलिबा लेबाक असि यूएस ना ओइरे लेबाक असिदा हौजिक फावबदा केस करोड़ अहुम लाख कुंथ्रा मापन लिसिंग मरफुदरा मापन चतुक मरफु थैनख्रे एक्टिव केस तना लाख यांखै तरुक लिसिंग मरफुदरा गा हुमबुदरा मंगाने नाबदगी फगलखिबना करोड़ अनि लाख हुमबुदरा तरेट लिसिंग अमा चनिपान हुमबुदरा मापन अमसुंग लैखिदबना लाख तरुक लिसिंग तरेट चात्रिका कुंतरुने अनि सुबदे इंडियाना ओइरे लेबाकसिदा हौजिक फावबदा केस करोड़ अनि लाख हुमबुद्रा मंगा लिसिंग यांखै मंगा चमरिका यांखै तरेट थैनख्रे एक्टिव केसना लाख पुलुमदोय लिसिंग निफुमदोय चामगा यांखै निथुने नाबदगी फगलखिबना करोड़ अनि लाख निफुनिपान लिसिंग मरफुद्रा हुमदोय चमरिका तरानी लैखिदबना लाख हुम लिसिंग तरानिपान चनिपान मरफुदरा मंगाने ओम सुबदा ब्राजिल ओइरे हौजिक फावबदा लेबाकसिदा केस करोड़ अमा लाख हुमहुमदोय लिसिंग निफुनितोय चामगा हुमपुनितोय थेंगख्रे एक्टिव केसना
लाख तरा मरी लिसिंग कुमापन चतुका मुद्रा निपान लेरे नाबदगे फगलखिबना करोड़ अमा लाख निफुमरी लिसिंग यांखै मंगा चनिपान तरा अमसुंग लेखिदबना लाख मरी लिसिंग यांखै तरुक चतुका हुंबुद्रा मरीनी Silent Digital Namade NR Media Loinana All Manipur Kidney Transplant Patients Welfare Association Kusamdana Sagol Pant Bizoy Govinda Community Hall da Kidney Transplant Patients in Oiba COVID Vaccination Program MPRS Iningto Laysen Basana Zawuna Hodokre Hodopagi Thoramda T.I. Sarachandra Singh nominee MP Ronan Howam nominee MP Panjobam Lanajit Singh, producer, Silent Dissident, Rajesh, proprietor, NR Media Show, Saruvyaki. Haudopagi Tharamda, MP na high kibada kidney transplant patients in the mug, Pangbayaba Mating Pangani, KTP Shingna, Chingnapalaitana, vaccine Kaptapi Haiki. Taronga Mari Lainana, Panjo Bump, Lanajit Singh, producer, Silent Dissident, high kibada, Aikoina. COVID के वैक्सीन काबले हाइदुना SOP ngak tabadi langane lengana matam ge oina thorakpa SOP sing ngaktuna laichat ase lanthing minese haiki Stress management during pandemic haiba topic sida nomage oiba legal awareness program ma District Legal Services Authority DLSA Imphal Isna Manipur State Legal Services Authority MAS LSA ge biang khada sindana pangthokre JITC Meet Application के खुथांगदा सत्थकिबा awareness program अदुदा PLV अमदी DLSA इम्फाल इसके म्यूजिंग लोइना पांगथोखिबनी S Surachant Maitei All India Freedom Fighter asigi chahi chamaga sumna ahum surakpagi mapoku mount COVID-19 amaram oiraga miam tinba yadabadege mahaki machadpa Dr. S Ibumcha Singh amasung imung manungna haikaleka tamdana pangthokre Sorokaibam Churachant Maitei British India Lenga ke makada Leading Aida is Bengal Oiramba Hosana Bangladesh Oikraba Silhet District ke Manungda Laiba Banubelda English Machama Pantara Nipan Mege Tang Kunipanda okay Amasung Manipur ge Kapsang District ke Manungda Laiba Serau Lamlenda Ing Lisinganiga Mangagi July ke Tang Kunipanda Arabia Hiptan ke Kaksing Assembly Constituency ge Hanage MLA Oramba Yangkom Sursandage Lamsing Makada COVID Relief Committee Haiba Amasemduna COVID-19 positive Oiduna Laidaba Mio Singi Imang Manunda Chana Thanga Batingbang Pikre Ngasi Tengbang Yentopa Aduga Mari Lainana COVID Relief Committee Adugi Y Charachandruna Hai Malingi Oina Sandurakliba COVID ke Aniswa Web Asina Kaksing Assembly Constituency ge Manungda Laiba COVID-19 ke Saiteng Fangduna Laichat Asina Naduna Containment Zone da Ladiba Imung Singda Tokduna Port Say Chana Thangnaba Laitok Laishint Tawbada Kudong Chadaba Adu Karamakai Kongnaba Hanage Kaksing Assembly Constituency ge MLA Oramba Y Sur Sandage Lamsing Makada COVID Relief Committee Amasemduna Hana mapam karadasu tengbang piba haubasu yaukre ngasige asina kaksange 1/12 talaiba COVID positive oiduna laiba imung singda mateng khazitang pangjaba oina ex MLA Sursandana asangba sempam putoktuna nongmada changtaba yadraba asathau hawai kobi migrant alu amade thumna sangba yemjabani Walariba Kaksang Assembly Constituency ge manungda leiriba mafam singdasu tengbang ase makatana yenja khigani haina phongdaraki lekai gi wat khudimaki positive oraba family singda aikoina chathok chasin po chei leithok leijin si khudong sadaba kaya leibisina maram oiduna aikoina mateng kharkatang bangjaba oina khoigi ex MLA war susana singhana paisa puthok piduna positive oraba family singda Pagi Laijaba Kara Langjaduna Maruina Tau Tum Alu Manama Sing Kara Koi Hawaii Singwai Singba Kara Yang Topagi program Amasinjavani Sengmai Kendra ge MLA Ais Digno Singage Miang Makada Sengmai Kendra Sinbatungna Leptana Containment Zone Singda Laiba Yum Singda Nomage Tangai Padana Changdraba Yadraba Polam Sing Yen Bagi Tabak Leptana Chatari Awang Sengmai Kunge Containment Zone ge Yumthong Chamai Hembada MLA Ais Dingo Singa ge Miang Makada Jana Thangaba Darkato Oiba Singyan Thokre
loinana makhatana containment zone ta hek lauthok nongmada tangai phadana changba jana thangna basing adumang makhatana yenthoki kani haina phongdokpaga loinana miyam gi tamak thawai haksang yauna seba tawjari haina su ebelena phongdokhi haingang kendra gi manung channa leiba laifam kunawge covid-19 positive oibadage containment zone da leiriba imung singda LKYDA club laifam kunaw youth development association covid wariana yumthong kontrada nongmada sangtrabe yadaba chana thakna polam singyan thokre polam singyan thobagi thoramba duda LKYDA club general secretary na hai lekai asida nongmage covid positive oirakpa leptri masi prajana section naba sarkar na piriba guidelines sing thawoidaba asidage thokpa oigani maramaduna sarkar na piriba jana kanglon sing ngangna sapiyu mi punslaga jor sanaba chaksa haijanaba mi pulapunba thabak thoram sing yariba makai tawbidaba amade dukan sing hangbidanaba phongdokhe Thongsu Assembly constituency ki manungda leiba working journalist singda social worker serant nekena ngasi mayum da chatuna sana thangaba item singi packaging journalist ko mangada yanthokre Thongsu kendra asida all Manipur working journalist union ke president Bijoy Kaksing Tabam Tom TV ke editor Aung Sangbam movie Mami TV ke editor Brojando Ningomba Sanaleba ke editor Hemanta Ningomba STB ke secretary SH Momo Sarmane chakba lady Seramt Niketanna housing masa ngamdaduna leiriba veteran journalist Kanguzam Madumangwangasu chatuna journalist asegasu unaki Kaksing district ki oina Kaksing da leiba community health center Kaksing housing na Manipur lengang na Kaksing district asege oina district hospital ge thakta upgrade tawre haina lauthokraba hospital asege housing oiriba phibamasi awapana thalaba hospital amak oire hospital asi district hospital ge thakta lepham thokpa clinical manpower amadi support manpower ge lepham thokpa staff ti lairadana CHC amada lepham thokpa staff sing sonalaitri health center sidagi phangba report abagi matungina CHC amada lepham thokpa clinical manpower general surgeon ama physician ama obstetrician gynecologist ama pediatrics ama anesthetist ama public health manager eye surgeon ama dental surgeon ama dental doctor ama general duty medical officer Taruk specialist of Ayus ama general duty medical officer of Ayus ama puna taratret legadabada hospital asida leiba clinic and manpower asi general surgeon ama obstetrician gynecologist ama dental surgeons ama dental doctor ama general duty medical officer ama amasung specialist of Ayus ama puna doctor tarikhaglai Masagi mathakta staff nurse, public health nurse, pharmacist, lab technician, x-ray technician, amasung CHC, amada lepham thokpa atayatokpa hiram kayagi staff sing regular amasung contract oina lepham thokpa support manpower staff humpumapal leigadabada yankhai manga lei taramari watli hainasu health center asidege phangba data aside wole adubo support manpower staff singi Manungda public health nurses, x-ray technician, amasung dresser, hariba pham ahoma city office da karaktabadagi remarks da nil haina thengnari. District hospital gi thakta upgrade tawkraba community health center asige housing oiriba phibamasi award apasingi matangda aikoge paumida health center asige CMO Dr. TS Razena wapangka phangdora pagalwedada COVID-19 Laina Laisat ke community health isolation center ge oinadi lengangna darkar oibasing adumak wattanaba honadagli haina suphongdokhe facility staff ta oro na infrastructure oro leibu miyam sidi community health center amda level thupa adudagi bu hena targa leibi riga sota bigi sotko ngatani hoji leibugi mo haigadi tasena Indian public health standard gi matungina community health center amda specialist doctor nipan dagi tadna lagi dam edo sidadi specialist doctor amta leite gynecologist amti lei adi ma se emu amona sangat pani specialist ki post adi na technical almost leite na khanba yara zero lei alga medical officer si community health center amda Indian public health standard matuna taruk lagi dabni da hoji sila manga lai koi manga na
rotation tawga sinari ba hari mangasi asigi hospital si katana tana covid ke mari ne thong mayam su pi dena lamna wana sia tawga thong si tawi nurse machine su tarama pa lagi ta ba try training to si makoi su dum ate dei jaga da su dum sinari adna hoji di community health center si ana bayam lakte covid number mo dena khandi ko mi ga su asdele sab sing ya te ingis tawga sinab na mo dena aham dilete what padi am dei hakta ngasi kaksing range office amade parliament base office ke staff singna chathar ke ba apun ba drive amada kaksing maning tespur local dage lamhen tu halaba singna thaglamba uchek lank ani pakat pangam kre parliament office ke bo md salawuddin na luting duna chathar ke ba drive aduda uchek lang thakpa sing adude phabanga mautre haire ngachigi chathaki ba driver aduga mari leinana straight naure munan maite range forest officer kaksangna pangwi singda haikebada hause malempo bada covid-19 ge anishuba web tage kananaba curfew fawa thamduna akanba section thorang lokhalingai tanja asida lamhen to laba singna uchek lang thaklamba haibasi yamda laibak thibane haiki Moria 1 number 2 da leiba BJP ST Morcha Manipur Pradesh ke Vice President J Khongsai gi yumda ngarang pung tararom taba aduaida sakang daba singna nomai round ahum kablam le haire nomai kabsalaba aduda yumge thongnauge glass yumge gate amade gari macha amai yauna aka atoi thoki haire thodok thokpa maduda security sing laktuna thiba humage thabak chathaki haire thodok adugi matangda J Khongsai na phongdorakpada mahaka kanagumba amataka nuaina daba lekhide atamnana aigi yumda nomai kapsalaba thodok ase pende tungda asegumba thodok ase amohana thoktanaba sarkana tisinaba apel tawre covid-19 ge anisuba wave ki saiting na supam nompham phangdabadage amadi lenga ki chana kangnon ke ana khamthengna wanaraba matam sida nongmagi hingbada changdraba yadaba polam chenge hu kezi manga padran mantri garib kalyan ana yojana PMG KAY ge makada national food security eke katpaiba miyoi singi imung singi miyoi amamamda me amadi juntha animake lemna phangangani haina India legangna lauthokre adubu laibak thibadi kaksang assembly constituency ge polling station number 37/7 kaksing chumnang laikai dadi chengkiji manga yen bagi mauta sumnagi kiji ahum khaktamal yelakpadagi laikai asida leiriba imung kyana chengkiji ahum khaktang orabadi cheng lauroi haiduna laukhidre kari maramdagi India legana chengkiji manga phangangani haikraga chengkiji ahum khaktamal phangalebanu haina laikai asige anuba agenda hangbadasu maram chaba pakhum pibangamdre haiduna hiramsigi matangda mateng pangbinaba haiza warol kya lekai asige club United Youth Progressive Organization UNYPO da pisalaklai maramasina club ki maiki dagisu kaksangi deputy commissioner da hiramsige matangda cherol pishinduna legang piriba khudung sabasing phangan binaba amadi awa anataraba sigumba khudung sadaba matam sida awaba kharadang orabasu kohnaba honabada mateng pangbinabasu haizakre loinana Manipur lengang nasu matam sana hiram sigi matangda miyang sangbituna amade kumna tijinbituna lairaba prajagi damakta thadarakliba chakthong sing matpada senariba maraleba sing matik chaba serak pibinabasu lenga ki puning sing sile haina UNYPO ge president na thadorakpa cherol amana phongdorakli COVID-19 pandemic ase kaksang district ki oina ngasi numidang wainam pung tarumakai phawbada nauna mioi kuntare positive oibe thengakre ngasi district asige apunba mioi chaniga humpuni toina test tobada mioi kuntare positive oramani haujuk phawbada kaksang district ke apunba mioi lising aniga humpuma toi COVID-19 positive oikre masigi manungda active case da mioi chamriga taramatoi lady sikeba migi masingna nipuni aduga kaksang khaktagi oina nungtil pung mari phawbada active case da mioi chamaga marpudara taruk lady cyclone yasna solaba state sing West Bengal Odisha amasung Jharkhand da khudaki oiba relief activities gidamak financial assistance oina Prime Minister Narendra Modi na lupa crore lising ama lauthokre
Wafam ase Prime Minister Modi na aerial survey ama yenglaba matungda lauthokibani cyclone manghan tahan khraba yumsing sabagi tabakta center na mateng pangani hane suthazabe pikhi. Prime Minister gi office tagi thadaropa cherolda interministerial team amana staging adu de chatuna manghan tahan khraba singi matangda yengselebane haide cyclone ga mari laina ba thogduk ta lekhidraba singi imungda lupa lakh ani ani pigini haine so Prime Minister Modi na lauthokhi. Aduga asokpa singdana lupa lising yangkai gi mateng pigani haike Bengal gi Chief Minister Mamata Banerjee na haike bada cyclone Yasna lupa crore lising taramangarongi changda manganta hangkre Prime Minister Modi ga Chief Minister Banerjee ga minetara manga Kalaikunda year based unaki tungda cyclone Yasna soalaba Bengal gi district sing south amasung north 24 Paraganas Diga is Medinipur amasung Nandigram gi mafam singda Prime Minister Modi na aerial survey tauke. Hausagaroi badamaroi pau amone pizari. Si Minister and Birena ngasi Janumsta Sangatpa 10 KL capacity ke cryogenic liquid medical oxygen plant sangakre. Kidney transplant patients ingi oiba COVID vaccination program MP Leshan basana jawbana ngasi hodokre. Community Health Center Kaksinge Award Apasangi Matangda Health Center Asagi CMO na Mohong Kathamlatli. Doinana Cyclone Yasna Solaba Mafam Singe Kudaki Oiba Selgi Mating Lupa Crore Singama Prime Minister Narendra Modi na Lauthokre. Image PAODAM Asagi Matang Sidaloi Jade Miang Tabiri Visumbo Makahana Krumsari.